Kurumzari, ELITETV ki test of cartoon ki mahaw ming ta video su ham tara mausari. Maro nga si infala fongo pao se singi cartoon sing da cartoonist na kari hainung liba, kari fonong liba, kari wakal khalan liba abdo mayam sanong thamjage. Aham lokhasage Sangai Express ki onthok pani da. Onthok pani da cartoon si yang yam phajaba. Overbridge mathak sida koi auto sina sat mamai leibagi. Senduni auto khangde adagi diesel auto khangde battery khangde adum overbridge mathak sida mamai leibani aduna khudong cha da mayam thoe aduza masai gi cartoon sina mayam si khra wakhal tana wan thamba cartoon ni adeda haire auto si lesai kallaga hai leikang thong mathak si nakoi mayam gi jagoi saras to formula ha an to ga lesai gandha bani auto driver ko misa matung manaw to roi koine chatpa tandana tawbani na koi thoga suna kan dei koiraga mamai leibu yam tanba matam ma hang deba aduna sa haigalani akoi kanglarom dagi report longi sida mi laktaba tanjai yanga foods lesson ngani ba thengai namba thengenage tawsu me am yawgrabani adeda madugi issue du thoktanaba cartoonist na mayam da paujel ama piba adumba cartoon ne thamjage mathang de leisna koi sanale baki loiredana aduni loiredana sida koi nan Manipur ki dukan amada pochai leba chang pane ada local singna haire GST hore mamal khara tarabro na GST chanaba hore ade mamal khara tarabro na hangone da chai dukandar ma pusne khumak pane sidi GST lauting ki poni hanagi mamal da pi batare na ai je tonga tongba sapon shampoo ate polam kya dagi electronic item TV hongda gi TV ji takatra le khatna bagi pochi ubani aduna kadai da chanarige chanadage se kanana yenghengadage habse khogi bhamen amata dana leibudo adugi da base tora kanda GST gi kamai to ba GST da bhab ta da me amsu leiri manba khang idea manba do khang da ngaktani to sing ji ai bidi am saba sum me amsu lei tabna te do GST gi pot ki maman se sigi pot sidi hana khoi GST chanadingai 100 dingai da leigo poni aduna hana gi pesa do da piga da bani haidana yena bagi adumba senamne na thamjage matang da leisna koi pongna phomgi balo he aduni balo es ni yengbiyo koi handak se koi gi nambol sabal lekai gi attack to ki bodu du chena bani haiba phare haidna ngasi gi pau ses nang lo yawni khulai ko na phare adu tore adana dai matang da koi nan moi ani si gi manga so go koi ching da cookie singna blockade ko buni adugi koi gi matang da thamak pone da anin ani si wari sana bani walking tholak posida embusta lanmi si khibagi cookie na blockade ko khrene and haibani adayda ngasagi halamni khume moidi blockade sum tawduna leirabani na hainabi on khrabjane na yam nungsiba sabado hazikadi Indian Army ga Assam Rifle ka yam nusi khale cookie kangbu singse ana adu harpa yaning de ada tawba yaning de maitai terrorist maitai militants kana sida social media da karida isi sang thadura ko me ama thengna baduni aduni masai cartoonist na base rokanda embusta lanmi sikhibagi cookie na blockade ko khrene na adayda moidi blockade sum tawdun leirebani na hainabi on khrabjane na nangai mamangda amta thokidri siba khotpada du tawbada tawba kai handakti army sibada Assam Rifle sibada koi gi cookie kanguna blockade tawdana yaningda phongdokpa koi mayam hainabado moi masen ma bai ni ga hainaba pot social media da hainabado thokcherabra kaina tonga tonga kangbu sena phongdokpa yawi aduni nangai tawba si ta khiba mayam yawna amta tawdra kanda nahangi aduna imphal da tawba aduna koi blockade chathare yaningde adudagi sidigi candle light vigil ga tawdana sum nokningba mayam tholakpadu urakanda cartoonist na aduma gelakpa cartoony haidana ai thamjage mathang da leisna khoi narol thudang gi hawa do leirang do haiduna hawa do leirang do sida yenge kai mai tawgida ani wari sarmane khaba paraga si jamana ba mi ani character ani ni nim yohole memorandum ama center gi makuto yokhre hairi ne ana haiba adai dang sai mana o nan kai di center gi thonga na thamba jala na center gi makuto yokhre na to an to mas de gi thake memorandum me am di koi 10 bin namsala tara leire ai ni Manipur gi issue gi matang sidi haji yengo Manipur gi issue matung da Nepal gi to gi matung da ji Ladakh ta hore mi mari sigre humdrai mathak ga soe moina nahan Jammu and Kashmir Ladakh na tonga ton khaidok pira hana Indian territory leremani mo statehood piu haibsini khudong chawa phangado me and pb de Indian constitution gi makha da pb haidna Ladakh ta ji tawduna mi mari sigre humdrai na soktana haji torba me am sini ana mani khoi gi leiriba issue si manaba mi ngama adumba apunba na semba country mu oibadina magi leifam awang puki leifam mawong mihing punsi mahing khena ba leibani na mkhoi gisu
यामना अदुन हजी मो जेएनजी कांगू म्याम थोलक्तना बीजेपी ऑफिस में थाखरे गाड़ी म्याम थाखरे पुलिस ने लाठी चार्ज तौरे नोमई कापे मरी सिरे हुंद्रायन सुए अदुनी इंडिया सी कदम लाखदो 2027 दा अखोई 26 ददी मो कोई एमपी की इलेक्शन लाखिलकपगी मो मोदी की मो हलेरेबले ngaसी matang dom लाक्तोइनी 27 दना मो कोई अखोई स्टेट की मणिपुर की मिखल तौगदबने यंगसी करी लाकदगेबदो हाइबा ngamde ana sugumba issue si mathang mathang lerakpaduda thamakpa yam phajaba sisu wan tok leba cartoon ne thamjage nangai thonggiba thagiba memorda mayamdudi thonga la thamba jatlana mathang da leisina khoi huelan paugi as loire hayoduni adana ngasik pham pamak taba paining taba mayamgi issue ma lakpado lan manunga senapati we si kanam pamjadabdi ana hajil leisini haji khoi popular government amsu leiba ngamdre hajil leisi adu atop kari no kari tawgodam no khangdaba mayamni President Lusna Kamain to the Badana February Matang Zegi, 2026 February Trambu, Trambu, Bokti Hazibokta, Tongi Buduna Sang, Ogadu the cover to all day doing. Other than Anisha Bai Chanare. I secretary Ubangamoy, Atsum Mangakangana, Mina Sanganina, and the Amazana Kume. I should food in the Sibatarena, Oibatokiana. Pazawaponi has really sing say at the Ras, Dito River sing saying at Toba, Patum Daka Tarakba, Pazaki, Ul Kangba, Sidu Darka or Pani, Maduna Tragedy, Hoikarama, my own the lake, the Gavsi, Maduki, one talk to Hoiwakan Narakta, the Gitamakoyam Pazaba Sisu, Cartoon, Tamzake, Pam Pam Naraktaba. But on the relation of People's Chronicle, Thursday Theatre is Zeduni. Thursday Theatre is young view. When I'm saying we put Lena Amazon Nakana lady, Napanapa, Mukna regular nation say. Party Mulunda Kanai party no other command of the Mam Kangarabani, Aveda Ama Arrangers in Akusil. Sir, please come a little closer. We will just take a photograph to show unity or party. Quite Lingian Maneri is on the Sakata Sangan Bureau, photo on the Punamination. Photo Namum died the no fret no Pegatoroga, the Namin about the Manung, the Natang, Sanabai, Hogi, Tang Yamnabai, the Portunato Risse, and Hazixi, Lady Bakamina or the Kibano. अखोई दा प्रेसिडेंट उन कमाई लाखी चीफ मिनिस्टर कमाई डिजाइन तौगी थी म्याम दा उंतंग नौंग yang hangangkhatlaga yeng hengkatlaga yeng da kariginu haibaduni aduna je fawda popular government man leibale tab ngamba leiba ngamdaba si manipur gi puari da dum amu banara angang manara asang manara adum ba machuna di dum yi egal heuragani aduna yam phajaba si su yam phajaba cartoon photo gi namna chas kada sangham biro mayam na khoi unity oiri lingjen manari du anaba untang changthalaga photo amdang kapsena yam phajaba cartoon thamjage an ngasi gi adum ba ELITETV gi test of cartoon gi mahau matang asoi lesson jere meng tabiru sing bo ma kana khurum jabolena kainana bi athang jeri pinebris